Nagana kuki taraga mari hingna sinakraba matungda naga taru asiba haksang oina sinnarakli asibo oina phangbagi pau tabada naga singi thamoi kairi naga singna phajinduna thamlamba kuki gi misam taraga mari aso engam amata yahundana hingna sinakraba matung pungkunga mari fadringaida kuki theory singna phajinkiba naga tarukti thawai yaudraba haksang sinnarakli thawdu aduna naga singbu atuki matik thamoi kaina ba haibadu oikre Manipur Police na social media da thagalakpa post amagi matungina Manipur Police CRPF amasum Assam Rifles ki apunba khupu amana sniffer dog sing amasum forensic expert ki team sing sizinaduna Lairon wifi khul gi akoibada pungkun ga mari sukna thibu humbi gi thabak sathabada makhoi taruk asi baksang oina ngasi numit jungba matungda phangkhibani hari asi baksang taruk adu me tarago humdoi da Lairon wifi khul digi kidnap tawraga pukhiba naga gi miyoi taruk adu oigani Loge bathabak thoram sing lokhanabagi damak asi baksang sing adu mafam adudagi madi leinaba authority ga loinana lokhatle amasum regional institute of medical science rims ta postmortem tawnana bangasi numidang imphal puraklagani thajaba yaba mafam digi phangba pauna hai naga taruk ki asi baksang sing adu numit kungani pan suraba matungna phangbu oibana patapum thari Masimakna taklibadi makhoi taruk adu makhoibu phakiba me taraga humdu edumaktada Kuki Militant sing aduna hatkhiba oiramgani haina thajapale makhoi thangna yalaga hatpra natragana nongmaina kaplaga hatpra haibana singbasing aduri haujikmaki oina haiba ngamdri asiba haksang taruk adu ngasi numidang rims ta yoroklaba matung hayeng ayuk postmortem taraba matung makhoigi imung manungda police na sinagadori Pausna makatana hai miyoi taru asi houkhre haiba Manipur lengak central government amasum awangba thaki security personnel singna hana na khangkrabani makhoi taru ki haksang adu sina phangli haini hek puthoklubuda naga singna phajinduna thamlipa kuki gi miyoi taraga mari adugi maraibak tambangamdaba phibam amada leigadabana maram oiraduna naga gi lusingba singda kuki gi miyoi taraga mari edu thunna sinnaraknaba takshinduna lakhibani pausina hai NSNIM UNC amasum NPO na singbagi lusingba singna mangjongna makhoi taruk siba pausi aron boina thamna baharangani makata na pamdaba thawdo wathok thoktana ba masum miyoi taraga mari edugi punsi kalhona bagidama makhoi masal yasinaraba tungda kuki gi miyoi taraga mari edu ngaranung thil makhoi gi imung manungi miyoi sing sinakhibani makhoi sinakraba tungda security force na naga gi miyoi taruk adu Leinung dagi asiboina phangbu oigani haina launari Narendra Modi na India ki khwaidagi sangna PM oiba misa oiri CM Khemsana Prime Minister Modi bu thakatkhri Narendra Modi na leba asigi khwaidagi sangna Prime Minister gi thaupuba misa oiri Prime Minister Narendra Modi bu Manipur gi Minister Yumnam Khemsana thakatpa phongdokri mangna phamasi pairakpa numit lising mari ga sahunga maudraga mapan suri National Democratic Alliance na lengak pairakpa sei taraga nithoi pharakpagi tharom ama New Delhi da pangthokpaga loinana ANDA gi mapang oidiba party punamaki lusingba singna Prime Minister Narendra Modi da ikai khumna botki Prime Minister na mayai tangba lauduna pangthokiba thauram aduda ANDA gi lusingba humdraga nithoina saruk yaki thauram aduda ngang bada Prime Minister na hai laiba asigi miyoi billion 1.4 gi thawjal matung ina lengak pairak pasai kungani thui mapung phari sanglaba matam asida lengak na nahadol nupi amadi lawmishin misingi matik mayai hapkatnaba thorang kya lokhatuna lakhi sok thaba naidana infrastructure semgatpaga loinana digital gi lamda ahongba kya purakpa maram oiraga malemgi phambak India na mapam ama kanma ngamri kumza English ngani ga taraga mari gi me kun ga tarukta Prime Minister oina wasak lokhiba Narendra Modi no lusing ba NDA na kumza English ngani ga taraga mapan gi mikhal su sit masing yamna phangduna mai pak pangamkhi ahumlak subo oina English ngani ga kun ga mari da Prime Minister oikhibani Union Minister Rajnath Singha Amit Shah JP na da Dharmendra Pradhan Piyush Goyal amadi loinana BJP General Secretary Binod Taude amadi Tarun Suga yaukiba thauram adu da BJP gi National President Nabina hai Prime Minister gi lising makhar lengak na yamna maru oiba political decision kya lokhi Jammu and Kashmir gi Article 370 abrogate tawkiba aduna khwaidigi singthani oiba khongthang ni launari Union Minister for Parliamentary Affairs Kiren Rijiju na hai Prime Minister Narendra Modi na Lising mariga sahunga maudraga mapan pham pairak pa haibasi party asigi oina sakthok saningani lusing basigi matamna paikhatlamba singthani oiba thabak thoram sing puwari da sanagi mayengna iduna lehoragani Union Minister
Jyotiraditya Scindia na hai Prime Minister Narendra Modi na anoba puwari ama semli leba asigi khwaidigi sangna Prime Minister oiba ngamlaba lusingba asigi thaushil makhada India gi domestic production rate chada tarit hingarhali Elevated highway gi sel thadokpina ba CM na Nitin Gadkari da haijakri se Minister Yumnam Khemsana ngasi Union Road Transport and Highways Minister Niti Gadkari ga unaduna Imphal Jiribam amadi Imphal Dimapur Highway de state lengana paikhatliba semga sakatpagi thoram singa mari leinana paudam khrim Elevated Highway project ki matangda ngankhatna sel thada biraknabigi matangda Chief Minister Yumnam Khemsana Nitin Gadkari da haizaki National Highway kunthra ga taret Imphal Jiribam lambi gi matangda Chief Minister na Union Minister hai None district da land compensation ki packet kadaba thabak thoram singi matangda nauna survey toroba matuna State Cabinet and Ayapiri. Imphal Dimapur Highway ki matang na Kampupi District ki matang da Lairamba Sai and Abapunamak Kokli. State Cabinet and Special Package ama Pinabigi Warep Lauri Haina Union Minister da Paulamki. Adomainama Imphal Urkul JSMI Highway ki matang da di land acquisition ki Mari Lainana Sai and Abakra Lady. State Langana Mari Lainabasinga Pau Paunadun Atubamatamda Yashina Bapurana Bohonari Hedi. Airport Mayada drone pai thingli Airport Authority of India AAI na haijarakpagi matungina miyamna khudong tiba thokondana bigi dama Imphal International Airport ki akoibada drone pai thingli haina Imphal West District ki Deputy Commissioner Mayang Nabam Rajkumar Singha na thokiba notification mana khangalakli Airport ki akoibada kanagumana unmanned aerial system balloon glider paramotor telanga gyroplane microflight hang gliding sing paigada valairabadi mangjongna Director General of Civil Aviation Defense Authority local authority amadi lenga ki authority digi mangjongna hanana ayaba logadabani ayaba yawdan airport ki manakna drone balloon telangana glider para motor natragana atai manaba makhal gi paib posa amata paib yaroi athingba si thukairag labdi logi matungina matik sabe action lokatkani GP Singa ki wafam miyoibagi wakhal siendaba wangangni pripak CRPF ki DG ki wafam sing miyoibagi wakhal siendraba minung sikhangdabagi wangang ni haina lona thingkraba People's Revolutionary Party of Kangleipak Pripak ki publicity and propaganda gi SARS DF hears lebak ngakpa luwang na thadorakpa chirola man haidi chirola sina makhata na hai handak ta Kangleipak Manipur da lakhiba Central Reserve Police Force CRPF ki Director General Pratap GP Singha na tha sigi nipanda hausuk lamdam sida lariba insurgency si loisinbagi matangda ki personal sing da phongdo ki wafam sing adu kanglai yawal ihogi puwari dadi anoba manati maki wafam asidi kanglai puwari ga mari lainaba wafam asibu langak lon giweba pambaina oroisin purakpagi muhutta military namfu gi pambaina namthagani haipni GP Singha gi wafam asidi matamamada 57 Super Mountain Division gi Major General AC Soprana January Kungataru English ngamaga samapan ga maudraga mangada Times of India ga wari sanabada Kangleipak yawoloi singa sibu extremist natragana terrorist haina mingo biki mohor insurgent haiba wahi oina sijina kibadugi ona tainabani haidi makhata na hai GP Singha gi londada miyam marakta numai paiduna satlabadi kaptuna hatpada akiba mata lairoidabani personal singna mathau tawringe de sabsaba thabak lokhatpada magna sabsana mateng pangane ki magna makhata na hakibada nakhoina lo kaina khulai paibe singna numai kaptrabadi kari maram gi lenga na ikhoida numai maru asuk yamna pigadawribano aina Director General oiriba Pawdi matik sabe action chathabada aina mapung phana sawatkani nakhoina nasagi duty du puksiel singa tawgadabani madugi damak pongning waroi dabani aina thabak singa dugi damak sapsana thengna kani hari CRPF ki DG na lakadori banumit kharani sida makal khudimaki logi wangbada khulai paibe sing thengna ba sem sakadabani state asida haujik phibam ani mayoknari makal amana Active Militant Group natragana Surrender Militant Group ni makoigi khulai matik sana lai atopa lona yada bamong na khulai paiduna mihat mipun gi thabak tawba kangmuni state asigi law and order gi issue asi hariba kanglo basiga mari laini hariba khulai paibising asi miyam na ngak tuna thami maramaduna makoina irang ama hekta thokon bangami haibani hari sirol asina makhata na hai DG gi warol lamdam sigi miyam na Kaurang na ngainariba hawkiba English singaniga kunga humdogi me ahumdagi tholakliba mihat mipun gi thabak sing lephanba amadi lanjena duna lairiba sing mayumda hanjin hanbegi wafamdi karigumbu wahi ama phawba pankidi wafam asi mapung oina yengbada mapan thongdadi lamdam sida lairiba khulai paiba punamaki
wafam loisingani hainingba mari adubu hanadagi India na ngang thorakpa amasum tawthorakpa thabak-sing asi nainaruragadi handaki makhoi gi thawrang asi supnagi lamdam sigi ningtam yawol ihawasibu namthana bu honaraga makhoi na sathariba proxy war sida mercenaries oina seasonary basing asibudi shugi fizangna khanjinduna soida ngamdana thamkigani haibasidi laibak miyamgi aset pathajabni hairi mathang Meetei naga pullaga Manipur gi irang loisinba mathau tai yumnam Joy Kumar NPP Tera Lai Muthalaga People's Democratic Alliance PDA da sangla batungda hanagi Deputy Chief Minister Joy Kumar Anoba Party asigi President oina kankri Meitei amasung naga pullaga Manipur thoklibi irang asi loisinba mathau tai haina makna pawmising da phongdokri Naurem thongda leiba yumnam Keso Community Hall gi Conference Hall da People's Democratic Alliance PDA gi General Budi mifam pangthokuna nauna thapubasing kankri khalabasing adudi President Joy Kumar Working President da LT BP oina RK Rameswar Mahiras Writing amadi Rochelle Haisnam Treasurer da N Diteni Joy Kumar makata na hai NPP da yorambasing toklaba matungda indigenous ki oiba mapangal kan regional party ama thamnabagi damak PDA da punsilaga ngasi general budi mifam ama pangthoklaba matung nauna thapugoda basing khanwani regional party na lenga si pairaba matungda irang asi lusinba ngangwani phajiloba kuki taraga mari di tekta kaidana thadok tuna makhoi gi mayum da yorakhri adubu phajin kiba naga gi misam taru aduri hinglibra shikrabra haiba khangdana lari Isawak sauna Kuki gi Deputy CM amo laina mathau amata tawdana lairi naga taru adu sikhiba tarabasu makhoi gi imungda sinabiyu haiki Sakhangdaba singna nungmaina kaptuna hatkibagi mayokta Kangpokpi district pumbada total shutdown satakri Tamenglong district ki Tamai police station konba Imphal Tamenglong lambi gi Lansan Kuki Khulmaya da Lausu dun leiba Kuki Khunja sing da masakhangdaba group singna ngarang ayuk pung 12 makhairom tarakpada nomai kapsin duna satakhibi attack da laikhidraba houkhre allies haugin lobum se yekhai ga manga gi thawai yaudraba haksang ngasi Kangpokpi district hospital da postmortem gi damak purakhiba ga loinana district asida lairiba Kuki singi civil society organization singna ngasi ayuk angan badagi hauduna Kangpokpi district pumada total shutdown sa thabaw khreari Tamenglong district ki Lasan Kuki Khuldagi houkhre gi thawai yaudraba haksang adu Lasan Khuldagi khunjasna Kangpokpi district hospital gi mock postmortem tawnabagi damanga si ayu anganba pung amarom tarakpada akanba security arrangement ga loinana purakhibani hari laikhidraba houkhre gi postmortem pangthokadoriba Kangpokpi district hospital gi mock ngasi district asigi masing yamlaba Kuki Jau miyam ga loinana Kuki NP Manipur Committee on Tribal Unity gi miyoisinga mihat asigi mayukta ngasi ayu anganbadagi hauna khudaktagi Kangpokpi district pumbada laikhidraba sigi aroiba matham mangam pangthokpa loidri fawba shutdown nauthokhibaga loinana district asida lairiba mahisang sing business establishment sing office sing thonglona khi loinana essential service sing amadi lambi da gari satpadi yahankhi hari amaromda laikhidraba houkhre laubungi aroiba mathom mangam karamba matamna pangthokani habi sabsana are palatri adubo miyat asiga mari lainana tuan Kuki civil society organization singna akan mamongna condemn torokhibaga loinana miyat asi ningthi na thigatuna senariba misak khangdoktuna logi matungina serak pigadabn heba dabi sing tongnarakli rebel sing training pirubagi marala pharaba foreign national target ki boy sample launaba NI court ta haijakri Sayisigi Mars taraga humdori US ki citizen ama yauna Ukrainian taruk Mizoram phauduna Myanmar da satuna leibada operate riba rebel sing da military training pirubagi maral sing da India gi mafam tuan badagi phaduna investigation sathariba siga mari lainana National Investigating Agency NIA na Patiala House Court ki Sarma Special NIA Judge Prasant Bharatiya Nagarik Suraksha Sanitya BNSS ki Session 349 ki makada foreign nationalist ki boy sample logi ayaba pibina bhaisakhi NIA na hariba foreigner taret ashigi mathakta Unlawful Activities Prevention Act UAPA ki makhara sayisi ki March taraga hundoida Ministry of Home Affairs ki direction matungina case register tawkhibani NIA gi players ki foreigners ki mathakta paliba case asigi evidence oina electronic links sing thamang amnabagi dama Central Forensic Science Laboratory ki khuthangda forensic examination tawnabagi damak tani hari
foreigners asigi mathakta NIA na foreigners asi tourist visa India da laglaba matung Mizoram state satuna darkar oiba permit sing yaudana ain kaina Myanmar rom na sangsinduna Myanmar gi military regime gi mathakta lal hori ba ithane group singda drone warfare drone operation assemble amasum training piki haina maral siri NIA gi application asiga mari lainana special NIA ko na equis oriba foreign nationalist singi council singda notice issue tawkibaga loinana court asida sathari bi hearing asigi mathang thopa tarik July anida reply pirakna direction pikre hari NIA na court asida tharakhibe application asi UAPA gi makhada agency asida piramba statutory investigation tawbagi matam asi numit mawdra dagi numit chamaga nifuda sandokhraba matung dagi hari NIA na sathariba investigation asi criminal conspiracy yamna haksili amadi pan India amaso transnationalist singa mari laine hari hauji NIA gi custody da investigation tawna ba thamliba foreign nationalist singa dudi US ki citizen Matthew Aaron Van Deke amasum Ukrainian nationalist taruk huraba Petro, Shelvik Taras, Ivan, Marian, Honsaruk Maximum Sum, Keminski, Victory Singhari. Thank you for the time. Madam PB Dagi. Very unfortunate. CS Maina. Akoigi Nixiraba. Yambagi. Very precious life. Usigi. Smaina. Evang mi magi hingada. Ilay na khandiduna. Sumay na koigi Kuki narcotics na maagis kunsiya bise laukire bise koigi ansamot grafta ngaite habisi mayam lapiba as a special community to the Rongmai, to the Chilengongs, and particularly for the Nagas. It's very unfortunate. See, we have witnessed, the world has witnessed the dead body which is being lying in front of us. We all know the history. Houzik the Pangma Maruiba Palman, Kosaunaraba Nagasin housing Yaki Mamang the Senapati the truck ani may Thakri Hari, Makataba Palma Minasi.